lamdam asigi ipau gi lamda thabak toriba pauming-singda ngasi Chief Minister N Virena CMHT gi card yentoklagani ngami singi IFNF gi damak apik pasendoida ngami singda Chief Minister N Virena fishery loan gi senfam sing yentoklagani Imphal amadi Jenims ki blood bank ani khutsamnaduna ngasi Jenims ki blood bank ta nongmagi oiba idan tawbagi thoram pangthokre Sainik School Imphal da ngasidagi haugadaba East Zone Sports and Cultural Festival Championship lisingani taramapan kun Education Minister TH Radeshamna hogdokre Imphal East District Shooting Championship ngasidagi Imphal gi khumalampakta leiba shooting range ta hogdoklagani ngami singda anuba technology singi ahenba gyan loksing pinabagi wakhalonda Regional Research Center Sifa West Bengal da ngasidagi hogduna numit mangani chathagadaba ngami singi training program da saruk yagadaba lamdam asigi ngami kunmanga West Bengal gi damak ngasi NABARD ki General Manager Dr. JK Satya Saina Imphal Airport gi lamthakre tha leibak tamna thagatkadaba India gi Chandrayaan 2 mamang chayolda khudongchadaba kharadagi thagatkhidrbagi matungda ngasi pung 3 taramdaida Satish Dhawan Space Center dagi thagatlagani Numit humni gi khongsata US da leiriba Pakistan gi Prime Minister Imran Khan na Washington DC da wangang ligaida Pakistan dagi tongana taningliba Baloch protesters singna ayat papirakre Sahi khuding gi lanthokpa Football Players Association of India gi Indian Football Awards lisingani taramapan pibgi tharom ngarang Sikping gi Gangtok da leiba Paljor Stadium da chinglem na pangthokre